US amasung Israel na Iran da nongthaktagi akanba mawongda landakhre. Iran na US Israel gi lanmi gi leifamsingda missile amasung drone sing sizinadun khuthankhre. United States amasung Israel na Iran da attack sathakibaga loinana Middle East da sobul lanjaw uma tholakpa yabagi phibamda leire. Iran na Hezbollah amadi Houthi singa kusamnaduna Iran gi konung Tel Aviv, Kuwait, United Arab Emirates, Qatar amadi Bahrain da leiba US gi base sing da missile kaya marum kapsinkhre. Dubai amadi Abu Dhabi da su ahubu pokhaibagi makol kaya takibaga loinana missile interceptor gi machet kaya na panbada mayoi ama laikhidre hairi. Matam sangna ungkhatnadun leirurba matung ngasi US amasung Israel na khusamnaraga Iran gi tongan ba mafam kunthra romda matam amukta de attack satharki. Iranian president gi residence office amadi lenga ki maruiba office sing yauna maruiba mafam kaya de attack sathakraba matung supreme leader Ayatollah Khamenei bu khudong thiba thokloidaba mafam amada hongdok hanki hairi. Operation Epic Fury haina mingthonba thorang amagi makada US amasung Israel na Iran gi mathakte attack sathakibani. Iramaski matangda US President Donald Trump na haiki Iran na apaba makal gi missile kaya marum semgolakpana US amade atai leibak singda khudong thiba thokalakpa yana leiba maramna tangai fadana Iran gi mathakta attack sathabani. Thawduwada thokraba matungda tongan ba Gulf state singda ahuba pokhaiba gi makol sing taba funky. Qatar da leiba Al Udeid Air Base, Kuwait ki Al Salen Air Base, USE gi Dafra Air Base amadi Bahrain da leiba US ki manga suba Fleet Base ta Iran gi missile kaya marum kapsilaki. Report amana hai US amasung Israel na Ministry of Intelligence, Ministry of Defense, Supreme Leader gi Office, Atomic Energy Agency of Iran yauna maru oiba mafam kunthra da atamna attack satharaki. Bahrain, Qatar, Kuwait, UAE, Iraq, Saudi Arabia amadi Jordan da US military gi maru oiba base kaya marum leiba maramna hairiba lebak sing aduda Iran na missile kaya marum kapsilakpa haure haina report amana fongdorakli. Bahrain da US Navy gi manga suba fleet headquarters lay.